ꯃꯌꯥꯝ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤ ꯊꯥꯒꯠꯆꯒꯗꯧꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯖꯤꯕꯨ ꯊꯥ ꯌꯧꯔꯛꯑꯕꯅꯤꯅ ꯁꯖꯤꯕꯨ ꯊꯥꯒ ꯃꯔꯤ ꯂꯩꯅꯕ ꯑꯗꯨꯒꯨꯝꯕ ꯚꯤꯗꯤꯑꯣ ꯑꯃ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯑꯩꯍꯥꯛꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯂꯦꯞꯇꯅ ꯊꯥꯒꯠꯆꯔꯛꯄ ꯑꯗꯨꯒꯨꯝꯕ ꯆꯩ ꯀꯥꯕ ꯑꯗꯒꯤ ꯇꯠꯅꯕ ꯊꯥꯁꯤ ꯃꯥꯏꯀꯩ ꯆꯥꯍꯩꯗꯕ ꯆꯦꯜꯍꯩꯗꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯅꯤ ꯑꯗꯣ ꯍꯥꯏꯔꯤꯕ ꯁꯖꯤꯕꯨ ꯊꯥꯁꯦ ꯅꯣꯡꯃ ꯄꯥꯟꯕꯁꯤꯗ ꯃꯌꯥꯝ ꯆꯩꯔꯥꯎꯅꯔꯒꯅꯤ ꯑꯗꯨꯒ ꯇꯔꯦꯠꯅꯤ ꯄꯥꯟꯕꯁꯤꯗ ꯀꯣꯡꯕ ꯂꯩꯊꯣꯡ ꯄꯥꯠꯄ ꯁꯖꯤꯕꯨ ꯂꯩꯈꯨꯟ ꯐꯨꯟꯕ ꯍꯥꯏꯕ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯏ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤꯅ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯊꯧꯔꯝ ꯑꯃꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ 15ꯅꯤ ꯄꯥꯟꯕ ꯁꯖꯤꯕꯨꯒꯤ ꯃꯁꯤꯗ ꯈꯨꯃꯟ ꯑꯄꯣꯛꯄ ꯈꯨꯔꯨꯝꯅꯕ ꯑꯗꯨꯒꯨꯝꯕ ꯅꯨꯃꯤꯠ ꯑꯃꯅꯤ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯁꯖꯤꯕꯨ ꯊꯥꯁꯦ ꯃꯁꯤ ꯍꯧꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯅ ꯁꯖꯤꯕꯨꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯄꯥꯡꯊꯣꯛꯅꯒꯗꯧꯔꯤꯕꯁꯦ ꯃꯁꯤꯗ ꯑꯩꯍꯥꯛꯅ ꯍꯥꯏꯖꯅꯤꯡꯕ ꯊꯝꯖꯅꯤꯡꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯩꯍꯥꯛ ꯌꯥꯝ ꯈꯪ ꯍꯩꯗꯅ ꯊꯝꯖꯕꯃꯛꯇꯤ ꯅꯠꯆꯗꯦ ꯑꯍꯜ ꯂꯃꯟ ꯈꯔ ꯁꯨꯝ ꯃꯈꯣꯏꯅ ꯁꯨꯝ ꯍꯥꯏꯕꯤꯔꯛꯄ ꯑꯗꯨꯒ ꯑꯩꯍꯥꯛꯅ ꯂꯥꯏꯔꯤꯛ ꯈꯔ ꯁꯨꯝ ꯅꯩꯅꯖꯔꯒ ꯃꯌꯥꯝꯗ ꯁꯨꯝ ꯈꯨꯗꯣꯜ ꯇꯝꯗꯨꯅ ꯂꯥꯛꯆꯕ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯍꯥꯏꯇꯥꯔꯦ ꯁꯖꯤꯕꯨꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯃꯇꯝ ꯀꯌꯥꯗꯒꯤ ꯍꯥꯏꯕꯗꯤ ꯆꯍꯤ ꯑꯃ ꯀꯣ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯆꯩꯔꯥꯎꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯥꯛꯑꯒ ꯊꯥ 12ꯒꯤ ꯃꯇꯨꯡꯗ ꯁꯖꯤꯕꯨ ꯑꯃꯨꯛ ꯂꯥꯛꯑꯦ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯂꯩꯊꯣꯏ ꯏꯄꯥꯒꯤ ꯃꯥꯒꯤ ꯈꯨꯕꯝꯁꯦ ꯁꯦꯡꯗꯣꯛꯄ ꯆꯥꯝꯊꯣꯛꯄ ꯑꯗꯨꯒꯨꯝꯕ ꯀꯌా ꯑꯃ ꯇꯧꯅꯩꯑꯕ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯁꯖꯤꯕꯨ ꯅꯣꯡꯃ ꯄꯥꯟꯕ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯅ ꯇꯧꯒꯗꯕꯁꯦ ꯏꯃꯨꯡ ꯃꯅꯨꯡ ꯁꯦꯡꯗꯣꯛꯄ ꯆꯥꯝꯊꯣꯛꯄ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯌꯦꯅꯈꯥ ꯂꯨꯈꯥ ꯂꯩꯗꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯁꯦꯡꯗꯣꯛꯄ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯇꯧꯅꯒꯗꯧꯔꯤꯅꯦꯕ ꯑꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯃꯇꯝ ꯀꯌꯥꯗꯒꯤ ꯂꯥꯏꯅꯤꯡꯊꯧ ꯏꯄꯥꯒꯤ ꯈꯨꯕꯝꯁꯤꯗ ꯑꯩꯈꯣꯏꯅ ꯆꯪꯁꯤꯟꯗꯅ ꯁꯦꯡꯗꯣꯛꯄ ꯈꯣꯠꯇꯣꯛꯄꯗꯤ ꯍꯦꯛꯇ ꯀꯩ ꯍꯥꯏꯅꯤ ꯅꯨꯡꯉꯥꯏꯇꯗꯨꯅ ꯍꯥꯏꯇꯥꯔꯦ ꯅꯨꯃꯤꯠꯁꯦ ꯑꯐꯕ ꯐꯠꯇꯕ ꯈꯪꯗꯗꯅ ꯃꯌꯥꯝꯁꯤꯅ ꯁꯨꯝ ꯂꯩꯅꯩꯗꯅ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯁꯖꯤꯕු ꯅꯣꯡꯃ ꯄꯥꯟꯕꯒꯤ ꯑꯌꯨꯛ ꯑꯉꯟꯕ ꯍꯥꯏꯇꯥꯔꯦ ꯅꯨꯃꯤꯠꯁꯤꯅ ꯐꯖꯅ ꯊꯣꯛꯇ꯭ꯔꯤꯀꯥꯟꯒꯤ ꯃꯇꯝ ꯌꯥꯝ ꯉꯜꯂꯤꯀꯥꯟ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯁꯦꯡꯗꯣꯛꯄ ꯆꯥꯝꯊꯣꯛꯄ ꯑꯁꯤꯒꯨꯝꯕ ꯊꯧꯔꯝ ꯄꯥꯡꯊꯣꯛꯀꯗꯕꯅꯦꯕ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯑꯩꯈꯣꯏꯅ ꯐꯝꯕꯥꯜ ꯌꯥꯗꯨꯅ ꯂꯩꯔꯒꯗꯤ ꯃꯗꯨ ꯑꯩꯈꯣꯏꯅ ꯏꯁꯤꯡꯅ ꯆꯥꯝꯊꯣꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯒꯗꯣꯏꯅꯤ ꯑꯗꯨꯒ ꯃꯥꯒꯤꯗ ꯐꯤ ꯅꯨꯡ ꯑꯃ ꯁꯤꯖꯤꯟꯅꯔꯒꯗꯤ ꯃꯗꯨꯁꯨ ꯑꯩꯈꯣꯏꯅ ꯐꯧꯗꯣꯛꯀꯗꯣꯏꯅꯤ ꯐꯧꯗꯣꯛꯄꯁꯤ ꯅꯨꯡꯁꯥ ꯃꯉꯥꯜꯅ ꯐꯧꯗꯣꯛꯀꯅꯨ ꯎꯔꯨꯝꯗ ꯐꯧꯗꯣꯛ ꯀꯥꯏꯅ ꯍꯥꯏꯕ ꯂꯩꯕꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯁꯤꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯁꯦꯡꯗꯣꯛꯄ ꯆꯥꯝꯊꯣꯛꯄ ꯇꯧꯗꯕꯅꯤꯅ ꯃꯤꯔꯥꯡ ꯊꯨꯖꯟꯕ ꯃꯣꯠꯁꯟꯕ ꯃꯌꯥꯝ ꯑꯗꯨꯝ ꯂꯩꯔꯝꯒꯅꯦꯕꯀꯣ ꯏꯃꯨꯡ ꯑꯗꯨꯝ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯍꯦꯟꯅ ꯈꯪꯕꯤꯔꯝꯒꯅꯤꯀꯣ ꯏꯁꯥꯒꯤ ꯂꯩꯔꯤꯕ ꯑꯗꯨꯒꯨꯝꯕ ꯂꯥꯏꯅꯤꯡꯊꯧ ꯈꯨꯕꯝꯁꯦ ꯑꯩꯈꯣꯏꯅ ꯅꯨꯡꯇꯤꯒꯤꯗꯤ ꯈꯣꯏꯔꯝꯃꯤꯕ ꯑꯗꯨꯕꯨ ꯁꯦꯡꯗꯣꯛꯄ ꯆꯥꯝꯊꯣꯛꯄꯁꯦ ꯑꯩꯈꯣꯏꯅ ꯄꯥꯈꯠꯆꯕ ꯍꯥꯏꯇꯥꯔꯦꯀꯣ ꯅꯨꯃꯤꯠꯁꯦ ꯐꯕ ꯖꯥꯠꯂꯥ ꯐꯠꯇꯕ ꯖꯥꯠꯂꯥ ꯁꯣꯛꯎꯕꯁꯤ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯅꯨꯡꯉꯥꯏꯔꯣꯏꯗ꯭ꯔꯥ ꯁꯨꯝ ꯈꯟꯖꯥꯟꯅꯩꯗꯅ ꯑꯗꯣ ꯍꯥꯏꯔꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯍꯥꯏꯔꯤꯕ ꯁꯖꯤꯕꯨꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯅꯨꯃꯤꯠꯁꯦ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯂꯥꯏꯅꯤꯡꯊꯧ ꯏꯄꯥꯗ ꯑꯍꯥꯟꯕꯗ ꯁꯦꯡꯗꯣꯛꯄ ꯍꯦꯛ ꯄꯥꯏꯗ꯭ꯔꯤꯀꯥꯟꯗ ꯍꯥꯏꯇꯥꯔꯦꯀꯣ ꯃꯩꯔꯥ ꯑꯃ ꯐꯖꯅ ꯀꯠꯂꯣ ꯍꯥꯏꯕꯅꯤ ꯑꯗꯨ ꯃꯩꯔꯥ ꯍꯥꯏꯗꯤ ꯋꯥꯏ ꯑꯃ ꯐꯖꯅ ꯇꯩꯊꯣꯛꯑꯅꯤ ꯃꯩꯔꯥ ꯐꯖꯅ ꯀꯠꯆꯔꯒ ꯃꯉꯣꯟꯗ ꯍꯥꯏꯖꯒꯗꯕꯅꯤ ꯉꯁꯤꯒꯤ ꯀꯣꯔꯧ ꯅꯨꯃꯤꯠꯁꯤꯗ ꯂꯥꯏꯅꯤꯡꯊꯧ ꯏꯄꯥꯒꯤ ꯈꯨꯕꯝ ꯑꯁꯦ ꯃꯇꯝ ꯀꯌꯥꯗꯒꯤ ꯑꯩꯈꯣꯏꯅ ꯁꯦꯡꯗꯣꯛꯄ ꯆꯥꯝꯊꯣꯛꯄ ꯉꯝꯗꯗꯅ ꯂꯩꯖꯔꯛꯄꯁꯦ ꯃꯁꯤ ꯉꯁꯤꯒꯤ ꯁꯖꯤꯕꯨ ꯅꯣꯡꯃ ꯄꯥꯟꯕ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏ ꯁꯦꯡꯗꯣꯛꯆꯔꯒꯦ ꯍꯥꯏꯗꯅ ꯃꯉꯣꯟꯗꯒꯤ ꯑꯌꯥꯕ ꯑꯃ ꯂꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯈꯣꯏꯔꯝꯊꯣꯛ ꯍꯥꯏꯕ ꯑꯗꯨ ꯈꯣꯏꯔꯝꯈ꯭ꯔꯒꯗꯤ ꯏꯁꯥꯗꯁꯨ ꯃꯣꯟ ꯁꯦꯡꯉꯅꯤ ꯌꯥꯡꯉꯅꯤ ꯁꯦꯡꯗꯣꯛꯄꯗꯁꯨ ꯅꯨꯡꯉꯥꯏꯔꯅꯦꯕ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯁꯦꯡꯗꯣꯛꯄ ꯆꯥꯝꯊꯣꯛꯄꯁꯤ ꯂꯣꯏꯔꯀꯥꯟꯗ ꯐꯖꯅ ꯑꯃꯨꯛ ꯊꯝꯃꯒ ꯃꯥꯒꯤ ꯑꯊꯦꯟꯄꯣꯠ ꯀꯠꯄ ꯈꯣꯠꯄ ꯍꯥꯏꯔꯤꯕ ꯆꯩꯔꯥꯎꯕꯒꯤ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗꯣ ꯃꯗꯨ ꯃꯈꯥ ꯆꯠꯊꯈꯤꯕ ꯑꯗꯨꯝ ꯌꯥꯔꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯃꯌꯥꯝꯅ ꯊꯤꯅꯕꯗꯤ ꯆꯩꯔꯥꯎꯕꯗ ꯀꯔꯝꯃꯥꯏꯅ ꯃꯤꯡꯈꯩꯔꯣꯟ ꯀꯃꯥꯏꯅ ꯍꯥꯏꯒꯅꯤ ꯀꯃꯥꯏꯅ ꯊꯥꯗꯣꯛꯀꯅꯤ ꯀꯔꯤ ꯌꯥꯎꯒꯅꯤ ꯁꯤꯒꯨꯝꯕ ꯁꯨꯝ ꯈꯟꯅꯩꯌꯦꯕ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯁꯤꯗꯤ ꯂꯥꯏꯅꯤꯡꯊꯧ ꯏꯄꯥꯒꯤ ꯈꯨꯕꯝꯁꯦ ꯁꯦꯡꯗꯣꯛꯄꯁꯤꯅꯤꯀꯣ ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏ ꯈꯟꯖꯔꯒ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯃꯁꯤꯒꯤ ꯇꯟꯖꯥ ꯑꯃ ꯂꯧꯖꯔꯒ ꯃꯁꯤꯃꯁꯨ ꯍꯥꯏꯖꯍꯧꯕꯅꯤ ꯍꯥꯏꯗꯅ ꯍꯥꯏꯖꯔꯤ ꯑꯩ ꯌꯥꯝ ꯈꯪꯍꯩꯗꯅ ꯍꯥꯏꯖꯕ ꯅꯠꯆꯗꯦ ꯂꯥꯏꯔꯤꯛꯇꯁꯨ ꯑꯗꯨꯒꯨꯝꯕ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕꯒꯤ ꯂꯥꯏꯔꯤꯛ ꯂꯩꯕꯤꯔꯒꯁꯨ ꯅꯨꯃꯤꯠꯇꯨꯗ ꯇꯧꯒꯗꯕꯗ ꯍꯥꯏꯔꯤꯕ ꯂꯥꯏꯅꯤꯡꯊꯧ ꯏꯄꯥꯒꯤ ꯈꯨꯕꯝꯗ ꯁꯨꯃꯥꯏꯅ ꯁꯦꯡꯗꯣꯛꯄ ꯆꯥꯝꯊꯣꯛꯄꯒꯤ ꯏꯃꯥ ꯂꯩꯃꯔꯦꯜꯒꯤꯁꯨ ꯁꯦꯡꯗꯣꯛꯄ ꯆꯥꯝꯊꯣꯛꯄ ꯂꯩꯗꯅ ꯁꯤꯒꯨꯝꯕꯁꯤ ꯂꯣꯏ ꯇꯧꯅꯩꯀꯣ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯁꯦ ꯈ꯭ꯋꯥꯏ ꯑꯍꯥꯟꯕ ꯁ꯭ꯇꯦꯞꯁꯦ ꯁꯤ ꯑꯣꯏꯒꯗꯣꯏꯅꯤ ꯍꯥꯏꯗꯅ ꯃꯌꯥꯝ ꯁꯨꯝ ꯈꯪꯍꯟꯖꯕꯅꯤ ꯍꯥꯏꯗꯅ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯖꯤꯕꯨ ꯊꯥꯒꯤ ꯑꯣꯏꯅ ꯑꯩꯍꯥꯛꯅ ꯑꯍꯥꯟꯕꯗ ꯊꯝꯖꯒꯗꯧꯔꯤꯕꯁꯤ ꯆꯩ ꯀꯥꯕ ꯅꯨꯃꯤꯠ ꯆꯩ ꯀꯥꯕ ꯅꯨꯃꯤꯠꯁꯤ ꯑꯐꯕ ꯅꯨꯃꯤꯠ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯁꯨꯝ ꯈꯪꯅꯕꯗꯨꯅꯤ ꯍꯥꯏꯔꯤꯕꯁꯤ ꯑꯈꯪ ꯑꯍꯩ ꯌꯥꯝꯅ ꯂꯨꯁꯜꯂꯨꯗ꯭ꯔꯒꯁꯨ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯇꯥꯟꯅꯔꯨꯗ꯭ꯔꯒꯁꯨ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯍꯥꯏꯕ ꯇꯥꯔꯦ ꯁꯖꯤꯕꯨ ꯊꯥꯒꯤ ꯑꯣꯏꯅ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯑꯩꯈꯣꯏꯅ ꯈꯟꯖꯔꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯆꯩ ꯀꯥꯕ ꯅꯨꯃꯤꯠꯁꯦ ꯑꯗꯨꯝ ꯂꯧꯕ ꯌꯥꯏꯑꯕ ꯍꯥꯏꯕꯗꯤ ꯌꯥꯝ ꯂꯨꯁꯟꯗꯕꯤꯗ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯀꯣꯊꯤ ꯄꯨꯊꯣꯛꯇꯅ ꯑꯗꯒꯤ ꯄꯥꯟꯖꯤ ꯎꯅꯗꯅ ꯈꯣꯠꯇꯅ ꯑꯩ ꯊꯕꯛ ꯑꯃ ꯁꯨꯃꯥꯏꯅ ꯇꯧꯕꯗ ꯌꯦꯡꯕꯗꯤ ꯌꯦꯡꯒꯗꯕꯅꯤ ꯑꯗꯨꯕꯨ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯌꯦꯡꯗ꯭ꯔꯁꯨ ꯌꯥꯕ ꯃꯑꯣꯡꯗ ꯈꯤꯇꯪ ꯍꯥꯏꯇꯥꯔꯦꯀꯣ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯊꯤꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯀꯔꯝꯕ ꯅꯨꯃꯤꯠ ꯂꯩꯒꯦ ꯄꯣꯠ ꯑꯃ ꯂꯩꯅꯤꯡꯉꯤ ꯒꯥꯔꯤ ꯑꯃ ꯂꯧꯅꯤꯡꯉꯤ ꯂꯩꯗꯅ ꯑꯗꯒꯤ ꯗꯨꯀꯥꯟ ꯑꯃ ꯁꯪꯒꯥꯕ ꯍꯧꯅꯤꯡꯉꯤ ꯁꯤꯒꯨꯝꯕ ꯍꯥꯏꯇꯥꯔꯦ ꯑꯉꯥꯡꯒꯤ ꯃꯍꯩ ꯇꯝꯕꯒꯤ ꯑꯣꯏꯔꯣ ꯂꯩꯗꯅ ꯑꯐꯕ ꯊꯕꯛ ꯑꯃ ꯇꯧꯅꯤꯡꯕ ꯃꯇꯝꯗ ꯆꯩ ꯀꯥꯕ ꯅꯨꯃꯤꯠꯁꯦ ꯑꯗꯨꯝ ꯂꯧꯕ ꯌꯥꯏꯑꯕ ꯏꯔꯥꯏ ꯂꯥꯏꯅ ꯑꯗꯨꯅ ꯁꯖꯤꯕꯨ ꯊꯥꯒꯤ ꯑꯣꯏꯅ ꯆꯩ ꯀꯥꯕ ꯅꯨꯃꯤꯠꯁꯦ ꯊꯥꯡꯖ ꯅꯣꯡꯃꯥꯏꯖꯤꯡ ꯅꯤꯡꯊꯧꯀꯥꯕ
हारिबा नुमी अहुम असी चैकाबा नुमीने अदुगा लोइनना अफबा नुमी लैरबनि तानबा नुमी अदुम लैरे तानबा हाइबसि अखोइना हारिबा नुमी असिदा अखोइना थवाइ पानबा जीबा चंगथोक चंगचिंग पिथोक पिसिन कायन लैदना सिगुमसि तौनदेबा मरमसिना हारिबा तानबा नुमी असिसु अखोइना खंजिनबदा अदुम कानाबा हाइतारे अदुना तानबा नुमी से सजिबु थागी ओइना नोमाइजिंग अमसुंग निंगथौकाबा मसी अखोइगी चैकाबदसु नोमाइजिंग निंगथौकाबा यावरे तानबदसु नोमाइजिंग निंगथौकाबा यावरे अदुना हारिबसे माइ माइगी सिजिनबगी तोंगालिको अखोइना थबा महौबा अमा लैदना सिगुमबा हाइबा अमगा तानबसिना अखोइ थवाइ पानबा जीबा चंगथोक चंगचिन हाइबा अम लै अदुगा लोइनना अमुकसु करी हाइगे हाइबा मतमदा अखोइना तानबगी अदुगुम्बा फत्तबा फोल लैरगसु करिगुम्बा चैकाबा नुमी तारगदि तानबगी फत्तबा दोस फोल पुरम कोइ हाइबा अमसु लैबा अदुगा करिगुम्बा यामना लुबा थबा मा इ तौगदोरे अदुइ तादि तानबसु तासले चैकाबा सं तारे इमोनि खंजानारेबा अदुइ तादि तौरो नबदु तौथोबा अतोप नुमी अफबा मदुम खलगा तौ हाबिदि नुमी अफबा इसे अखोइना दुम लौबो याइको हप्ता आमदा निंगथौकाबा दुम फै सुम हाइनाबदको हिमजग से फै काय सुम हाइनैदना अदुमाइना सुम लैदना सवोंजिलसे करिगुम्बा महि मसिंगिदसु दुम फै काय हाइनैदना थांजिदि खितंग नुमी कल्ली काय हाइनैदना सुमाइना अदुगुम्बा नुमी अमदुम लौबो याइ अदुगा हारिबा चैकाबसिदा अमदि तनबदा याउदिको हजिदि सैटरडे से हंदकी कैनोगी ओइना सजिबुगी ओइना मसिमसु दुम लौबो याइ सुमाइना दुम सिजिनबगी मखा पो लैतारे हाबिदि आइहांना तौगदरिबो थबकसे याम अरुबो ओइतारगदि तानबसु यावरगदि खितंग चिंगनरगदि अदु तोथोगा अतोप नुमी अमदुम खनबा कैसु काइदि हाइदना सुमाइ थमजगे मथंगिसिना थासी माइके से सजिबु थागी ओइना चिंखै हारिबा माइके से थासी माइके सिदा कनागुमा मिय मना यारेकनबा चथैदे हाइदना हाइनेको हाबिदि लम अथाफमा चलगा मफम अदुदा लिउबा माइगे अदोम चटखिबा हाइतारेको अदुगुम चिक्या फत्ते तौगनु हाइदना हाइबिरंबा अदुनिको थामिगना थासी माइकेना सुमाइ पिरमेबा अदुगा लोइनना मथंगिसिना मकमै चाकपा थबानसे मसी अहांगनसु सुम ममांगदगी दुम हापतना लाक्सरे हारिबसिसु अहांगना अहलम सुम उनजखिबा ममांग यावखिबनी महानसु सुम यामना लुना फोंदोकपि राइतारे माक्से अमाइ पिबा अमनिको अमाइ पिबासिना हारिबा थौरम अम तौबा मतंदा करिगुम्बा माक्से चक्कदरिबा थौरमजे हाबिदि मंगोन बातोन अम लाखदोइनि सिगी थौरम अम तौबियोना अंगांगी ओबेयाइ अहनगी ओबे नाहुनरिंग तौबिगी ओबेयाइ को बातोन लाखपसिदा हारिबा करिगुम्बा था सिगी मंगमै चाकपा थबानसिदा करिगुम्बा तारमबा अदुइ तादे महाना खंजै हाबा मसिगी थबानसिदा तारे मदुदि मंगमै चाकपा हाबदु ओइरे अदुना सिगी थौरमसे पांथोउबदा अयहाकि ओइनदि पैसा फंगनीबा अदुबु युम्बुदि ओइनदि नुंगाइ हौरोय दमाइना माना हायबा अदुना अइगिदा सुमाइना बातो लाए अदु मंगमै चाकपा तारमबदिगे अइ मदुगी प्रोग्राम नत्रगा अइगी मार्के थबक नत्रगा माइ बातोंदो अदु लौदि हाइदना दमाइ हाय मागी ओइनदि पैसा फंगगसु इमुंग अदुगी अवाबा ताहौगदबा नुंगाइरोइदबा फत्तबा ओइगदबदो मदुगी खलगा तौदी हाइदना सुमाइ फोंदेबा अदुना मंगमै चाकपसे यामना लुना दुम लौनबनी मंगमै चाकपा थबानदा अंगा अमु उनरगदि मदु कया हिंगनदबा नतकरिगम हिंगगना अखोइगी मचिंग कनबा मरै कनबा अदुगुमा अंगांग ओइ कान सुमाइ हाइबले अदुगा हारिबा मंगमै चाकपा थबाना सिदा नहुनरिंग तौरगना अखोइ क्या फबो यौदे काना सुमाइना तुरे इरे चेलि कान फोंदोकपले अदुगा हारिबा मंगमै चाकपा थबाना सिदा कनागुमा नुपि नुपा लुहोंग खोंदोंग यावरगदि मदु नौना लुख्राव ओइबगुम्बा यावगल्लि काना सुमाइना फोंदेबा अदुना यामना लुइको सिगी थबानसे मसी अहांगनसु याम खंगहैदना फोंदोकपदि नसदे अदुबु अहन सिंगना हाइबिबगे मतुंगिना मसी अखोइना ngang na chali अखोइगी ओइना दि हाइदना हाइरकपगे मसी लखतुना दुम लाक्सबनी सजिबु थागी ओइना मंगमै चाकपा थबान असि तरुंगनि पानबा अमसुंग कुनमाथोइनि पानबा हारिबा थबान अनि असि सजिबु थागी ओइना मंगमै चाकपा थबानी लोइना मथंगिसिना चाहिदबा चिंजा सजिबु थागी ओइना चाहिदबा चिंजा असि थरो अमसुंग फुनिन हारिबा अनिसिनि अदुगा लोइना चिलहैदबा लैदना लांगमै तोल हारिबा लैसा मसी चिलहैदि हाइदना सुमाइना हाइबिरमिको मसीनि सजिबु थागी ओइना चैनल सिना खरा तासिन खमजिनजरगा मयांगिदमता खलगा सेमजबा भिडियो नि हारिबा भिडियो सिबु यंबिरिबा ख्वाइपनु उप चैनल सिना अमुकना थागत फुंगदोकचरी मतंग स्वाइदा चैनल सिगे भिडियो सि लोइसिनजरगे कंगलैपा इमाना याइफरे।